Ngarang numidang pung mapan makhairom taba matamda Imphal gi Dhanamantri University campus manungda leiba Manipur gi khwaidagi liraba mahairoi luf amagi campus ta mapangal kallaba bom ama thanambadagi khanghaudana pokhairakpada mahairoi ama leikidrei aduga amana soklei laibak thiba thodok aduda leikidraba mahairoi adugi maming oinam 𝐁𝐎𝐊𝐊𝐇𝐀 𝐌𝐀 sure Visnupur district gi upopi dagi oinam 𝐁𝐎𝐊𝐊𝐇𝐀 ꯃꯆꯥꯅꯨꯄꯥꯅꯤ ꯁꯣꯛꯂꯕ ꯃꯍꯩꯔꯣꯏ ꯑꯗꯨꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯒꯤ ꯁꯂꯥꯝ ꯃꯥꯏꯀꯦꯜ ꯀꯧꯏ ꯃꯍꯥꯛꯁꯨ ꯆꯍꯤ 23 ꯔꯣꯝ ꯁꯨꯔꯦ 𝐁𝐎𝐊𝐊𝐇𝐀 ꯃꯆꯥꯅꯨꯄꯥꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ DM College of Science ꯗ 5th semester ꯇꯝꯂꯤꯕꯅꯤ ꯍꯥꯏꯔꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯩꯔꯣꯏ ꯂꯨꯐ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇꯒꯤ ꯒꯦꯠ ꯂꯣꯝꯗ ꯊꯣꯔꯛꯄꯗ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯕꯣꯝ ꯃꯆꯦꯠꯁꯤꯡꯅ ꯄꯥꯟꯕꯗꯒꯤ ꯇꯨꯊꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯅꯦꯗꯤꯒꯤ ꯃꯁꯥꯗ ꯃꯐꯝ ꯀꯌꯥꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯒꯤ ꯃꯐꯝ ꯂꯩ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯣꯡ ꯅꯤꯡꯖꯣꯟ ꯄꯨꯛ ꯑꯃꯗꯤ ꯑꯣꯏ ꯊꯪꯕ ꯇꯨꯡꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯜꯂꯤ ꯍꯥꯏꯔꯤ ꯁꯂꯥꯝ ꯃꯥꯏꯀꯦꯜꯅ ꯅꯤꯡꯖꯣꯟꯗ ꯌꯦꯠ ꯊꯪꯕ ꯈꯨꯕꯣꯝꯗ ꯑꯃꯗꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯗ ꯄꯥꯜꯂꯤ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯅꯤꯕꯨ ꯔꯥꯖꯃꯍꯜ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯈꯤ ꯄꯨꯡ ꯑꯃꯔꯣꯝ ꯂꯩꯀꯠꯅꯔꯕ ꯃꯇꯨꯡꯗ ꯀꯦꯅꯦꯗꯤꯒꯤ ꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯃꯥꯏꯀꯦꯜꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯕꯣꯝ ꯃꯆꯦꯠꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯊꯣꯏꯅ ꯂꯨꯕ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝꯁꯤꯡ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ